ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯑꯀꯟꯕ ꯂꯥꯟ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3.28 ꯄꯤꯔꯝꯂꯦ꯫ ꯃꯦꯘꯆꯟꯗ꯭ꯔ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯑꯀꯟꯕ ꯂꯥꯟ ꯃꯅꯨꯡꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.27 ꯄꯤꯔꯝꯂꯦ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯅ ꯃꯔꯥꯟ ꯁꯤꯈ꯭ꯔꯦ꯫ ꯉꯁꯤ ꯀꯪꯒ꯭ꯔꯦꯁ ꯚꯥꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ, ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯌꯥꯎꯔꯦ ꯍꯥꯏꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗ 2022ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 27.38 ꯂꯩꯉꯥꯛꯅ ꯄꯤꯈ꯭ꯔꯕꯒꯤ ꯇꯨꯡꯗ 2024ꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯑꯀꯟꯕꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯔ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ (SPCD)ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯀꯥꯎꯟꯠꯇꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.27 ꯕꯦꯡꯛ ꯆꯦꯛꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯃꯥꯔ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ (SPCD)ꯒꯤ ꯂꯨꯆꯤꯡꯕ ꯂꯥꯂꯩꯀꯨꯡ ꯑꯃꯗꯤ ꯖꯣꯡꯁꯥ ꯑꯅꯤꯒꯤ ꯃꯤꯡꯗ SDFCꯗ ꯂꯩꯕ ꯑꯦꯀꯥꯎꯟꯠꯇ ꯄꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ, ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯆꯠꯊꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯁꯤ 2024ꯒꯤ ꯖꯅꯋꯥꯔꯤ 21ꯗ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯐꯝꯈꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯍꯟꯗꯣꯛꯄꯒꯤ ꯔꯤꯖꯣꯂꯨꯁꯟ ꯂꯧꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯃꯥꯔ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ (SPCD)ꯗ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯈꯤꯕꯅꯣ? ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯟꯖꯥꯎ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯁꯨꯝ ꯆꯥꯎꯊꯣꯛꯍꯟꯕꯅꯤ꯫ ꯋꯥꯅ ꯑꯃ ꯉꯥꯡꯕ, ꯊꯕꯛꯅ ꯑꯃ ꯇꯧꯕ, ꯋꯥꯊꯣꯛ ꯑꯣꯏꯔꯒꯅ ꯀꯪꯒ꯭ꯔꯦꯁꯇ ꯃꯔꯥꯟ ꯁꯤꯕ, ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯄꯥꯎꯗꯝꯅ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯗ KIA ꯑꯃꯁꯨꯡ KNABꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯖꯨꯟꯇꯥ ꯑꯥꯔꯃꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯀꯦꯝꯞ ꯑꯃ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯌꯥꯝꯂꯕ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯇꯧꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯦꯟꯠ, ꯃꯔꯨꯑꯣꯏꯅ KNABꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯐꯥꯒꯠꯈ꯭ꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯧꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥꯔ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯑꯦꯛꯇꯤꯕ ꯀꯦꯗꯔ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ 38 ꯑꯁꯥꯝ ꯔꯥꯏꯐꯜꯁ ARꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯖꯤꯔꯤꯕꯥꯝ ꯕꯣꯔꯣꯕꯦꯒꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯨꯏꯁꯣꯂꯦꯟ ꯈꯨꯟ ꯃꯅꯥꯛꯀꯤ ꯕꯔꯥꯛ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗꯒꯤ ꯐꯦꯔꯖꯣꯟ ꯗꯤꯁꯇ꯭ꯔꯤꯛ ꯂꯨꯡꯊꯨꯂꯦꯟ ꯚꯤꯂꯦꯖꯀꯤ ꯃꯥꯔ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟꯒꯤ ꯑꯦꯛꯇꯤꯕ ꯀꯦꯗꯔ ꯑꯃ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯟꯆꯨꯏꯂꯣ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯁ꯭ꯇꯤꯛ 10, ꯗꯤꯇꯣꯅꯦꯇꯔ 12, ꯁꯦꯐꯇꯤ ꯐ꯭ꯌꯨꯖ ꯑꯃꯒ ꯂꯣꯏꯅꯅ 457 ꯒ꯭ꯔꯥꯝ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯁꯣꯐꯠ ꯀꯦꯞ 94ꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ NIA ꯑꯃꯗꯤ ARꯒꯤ ꯀꯣꯟꯚꯔꯠ ꯕꯦꯛꯀꯤꯡꯅ KNABꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯁꯤꯟꯅꯊꯣꯛꯈ꯭ꯔꯕꯔꯥ? ꯍꯥꯏꯔꯤꯕ ꯄꯣꯁꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯦꯗ ꯁꯦꯂꯨꯠꯅ ꯄꯤꯔꯛꯈꯤꯕ ꯄꯣꯁꯠ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ AR IOFꯀꯤ ꯀꯟꯚꯔꯠ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ KNAB ꯑꯁꯤ ꯀꯥꯆꯤꯟ ꯒ꯭ꯔꯨꯞ, KIAꯒ ꯅꯛꯁꯤꯟꯅꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯪꯗꯨꯅ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ꯫ ꯃꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯡꯇꯝꯕ ꯂꯝꯈꯩꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯏꯔꯩꯕꯥꯛꯀꯤ ꯂꯝꯈꯩ, ꯁꯝꯕꯜ ꯑꯁꯤ ꯃꯌꯥꯡ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯊꯤꯕꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯤꯗꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯗꯣꯛꯇꯨꯅ ꯌꯣꯟꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫